ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯞꯄꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯔꯝꯃꯤ꯫ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯐꯤꯋꯥꯔꯦꯜ ꯃꯐꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯇꯥꯅ ꯍꯥꯏꯔꯛꯏ, "ꯃꯣꯏꯕꯥ, ꯑꯌꯨꯛꯁꯤꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯐꯤꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯊꯣꯛꯄꯤꯔꯛꯏꯕꯁꯤꯅ?" "ꯇꯥ ꯆꯥꯎꯕ ꯈꯣꯏꯒꯤ ꯂꯧꯐꯝꯗꯣ ꯌꯣꯜꯂꯅꯤ ꯍꯥꯏꯅ ꯇꯥꯏꯅꯦ, ꯑꯗꯨꯒꯤ ꯃꯔꯣꯜ ꯍꯪꯂꯨꯒꯦ ꯇꯧꯕꯅꯤꯗ." "ꯂꯧꯐꯝꯁꯨ ꯌꯥꯝꯅ ꯐꯕꯅꯤ, ꯃꯤꯅ ꯂꯧꯈꯤꯒꯗꯕꯗꯣ ꯄꯥꯝꯃꯨꯏꯅꯦ." "ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯃꯣꯏꯕꯥꯅꯅꯦ ꯃꯤꯒꯤ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯕ ꯌꯥꯗꯦ, ꯄꯪꯂꯧꯗ ꯍꯦꯛ ꯂꯧꯁꯤꯜꯂꯤ." "ꯍꯩ ꯃꯃꯥ, ꯑꯩꯅ ꯂꯧꯁꯤꯜꯂꯤꯕꯁꯦ ꯍꯌꯦꯡ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯒꯤꯗꯃꯛꯇꯅꯤꯅꯦ." "ꯍꯣ ꯆꯠꯄꯤꯔꯣ ꯆꯠꯄꯤꯔꯣ, ꯑꯗꯣ ꯃꯣꯏꯕꯥ, ꯏꯕꯦꯝꯃꯁꯦ ꯁꯤꯗ ꯁꯨꯝ ꯊꯝꯂꯕꯗꯤ ꯃꯥꯡꯕ ꯇꯥꯔꯦ, ꯑꯗꯨꯅ ꯏꯝꯐꯥꯜꯗ ꯃꯣꯏ ꯃꯥꯃꯣꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯊꯝꯂꯁꯤꯔꯣ?" ꯇꯟꯖꯥꯗꯨꯗ ꯊꯥꯖꯗꯣ ꯈꯠꯂꯤ ꯈꯠꯂꯤ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯊꯥꯖ ꯂꯇꯥ ꯂꯩꯕꯗꯣ ꯎꯕꯗ, "ꯃꯥꯕꯣꯛ, ꯂꯩꯁꯅꯥꯗꯤ?" ꯂꯇꯥ ꯊꯥꯖꯗ ꯌꯦꯡꯗꯨꯅ, "ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ ꯇꯧꯔꯤꯗꯨꯕꯣ, ꯃꯗꯨ ꯑꯉꯥꯡꯗꯨꯕꯣ. ꯆꯪꯉꯨ ꯆꯪꯉꯨ, ꯊꯥꯖ ꯅꯪ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯆꯣ." "ꯍꯣꯏ ꯃꯥꯕꯣꯛ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗꯣ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯁꯅꯥ ꯐꯩꯖꯨꯞꯀꯗꯣ ꯃꯈꯥꯗ ꯂꯣꯏꯅ ꯊꯥꯗꯔꯒ ꯇꯨꯝꯂꯤ꯫ ꯀꯥꯗꯨꯁꯨ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏ, ꯂꯩꯁꯥꯕꯤꯒꯤ ꯀꯥꯒ ꯃꯥꯟꯗꯦ꯫ ꯊꯥꯖ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ "ꯂꯩꯁꯅꯥ, ꯂꯩꯁꯅꯥ." ꯂꯩꯁꯅꯥ ꯃꯃꯤꯠꯇꯤ ꯄꯥꯡꯗꯕꯤ ꯃꯃꯥꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯇꯨꯅ, "ꯑꯁ, ꯑꯝꯇ ꯌꯦꯜꯂꯛꯀꯅꯨꯀꯣ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ." ꯂꯩꯁꯅꯥ ꯊꯥꯖꯗ ꯌꯦꯡꯗꯨꯅ, "ꯑꯦ, ꯀꯩꯒꯤ ꯗꯣꯅꯦꯁꯟꯅꯣ ꯍꯥꯏꯁꯦ?" "ꯑꯣ, ꯊꯥꯕꯜꯒꯤ ꯗꯣꯅꯦꯁꯟ, ꯊꯥꯕꯜꯒꯤ. ꯄꯤꯡꯀꯤ ꯈꯣꯏ, ꯇꯤꯅꯥ ꯈꯣꯏ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯉꯥꯏꯍꯧꯔꯕꯅꯤ. ꯁꯠ ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯉꯦ ꯍꯥꯏꯕ." ꯂꯩꯁꯅꯥꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ꯫